ꯖꯦꯜ ꯑꯣꯏꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯅꯤꯡꯒꯗꯧꯕ 5-star ꯍꯣꯇꯦꯜ ꯑꯃꯒꯨꯝ ꯅꯥꯜꯂꯕ 1.5 ꯕꯤꯂꯤꯌꯟ ꯆꯪꯅ ꯁꯥꯈꯤꯕ ꯂꯛꯖꯔꯤꯌꯁ ꯄ꯭ꯔꯤꯖꯟ꯫ ꯏꯟꯗꯤꯌꯥꯗ ꯃꯤꯂꯤꯌꯅꯔ ꯑꯃꯗꯤ ꯕꯤꯂꯤꯌꯅꯔ ꯀꯌꯥ ꯌꯥꯝꯅ ꯂꯩꯕꯒꯦ? ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 700ꯇ 130 ꯀꯤꯂꯣꯃꯤꯇꯔ ꯇꯣꯡꯗꯨꯅ ꯄꯥꯏꯕ ꯌꯥꯔꯕ ꯐꯥꯔꯁ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯂꯦꯟ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯔꯣꯜꯁ ꯔꯣꯏꯁ ꯀꯥꯔ ꯄꯨꯂꯤꯁꯁꯤꯡꯗ ꯊꯧꯍꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ꯫ ꯏꯟꯗꯤꯌꯥ ꯃꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ꯫ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯖꯦꯜꯗ ꯀꯅꯥꯝ ꯂꯩꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯅꯣꯔꯋꯦꯒꯤ ꯂꯛꯖꯔꯤꯌꯁ ꯑꯣꯏꯔꯕ ꯍꯥꯜꯗꯦꯟ ꯄ꯭ꯔꯤꯖꯟ ꯑꯁꯤ ꯍꯦꯛ ꯎꯔꯨꯕꯗ ꯑꯃꯗꯤ 5-star ꯍꯣꯇꯦꯜ ꯑꯃꯒꯨꯝ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯗꯨ ꯈꯪꯂꯨꯔꯒꯗꯤ ꯖꯦꯜ ꯑꯣꯏꯔꯕꯁꯨ ꯑꯌꯥꯝꯕꯅ ꯂꯩꯅꯤꯡꯕ ꯄꯣꯛꯂꯛꯀꯅꯤ꯫ ꯍꯥꯜꯗꯦꯟ ꯄ꯭ꯔꯤꯖꯟ ꯅꯣꯔꯋꯦꯒꯤ ꯍꯥꯜꯗꯦꯟꯗ 1.5 ꯕꯤꯂꯤꯌꯟ ꯆꯪꯅ ꯁꯥꯈꯤꯕ 75 ꯑꯦꯀꯔꯁ ꯄꯥꯛ ꯆꯥꯎꯕ 2010ꯗ ꯑꯣꯄꯟ ꯇꯧꯈꯤꯕ ꯆꯍꯤ 10 ꯆꯪꯅ ꯁꯥꯈꯤꯕ ꯑꯈꯟꯅꯕ ꯄ꯭ꯔꯤꯖꯟ ꯑꯃꯅꯤ꯫ ꯄ꯭ꯔꯤꯖꯟ ꯑꯁꯤ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕꯗ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯂꯝꯗ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯖꯦꯜꯁꯤꯡꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯑꯈꯟꯅꯕ ꯃꯒꯨꯟ ꯀꯌꯥ ꯑꯃ ꯂꯩ꯫ ꯄ꯭ꯔꯤꯖꯟꯁꯤꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯦꯄꯤꯁ, ꯃꯔꯗꯔ, ꯗ꯭ꯔꯒ ꯗꯤꯂꯔ, ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯃꯔꯨꯝ ꯄ꯭ꯔꯤꯖꯅꯔ ꯑꯣꯏꯅ ꯂꯩ꯫ ꯃꯐꯝꯁꯤꯗ ꯄꯅꯤꯁꯃꯦꯟꯠ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯔꯤꯍꯥꯕꯤꯂꯤꯇꯦꯁꯟꯗ ꯐꯣꯀꯁ ꯇꯧꯏ꯫ 5-star ꯍꯣꯇꯦꯜ ꯑꯃꯗ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤꯁ ꯄꯨꯝꯅꯃꯛ ꯃꯐꯝꯁꯤꯗ ꯐꯪꯏ꯫ ꯄ꯭ꯔꯤꯖꯅꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯇꯦꯆ ꯕꯥꯊꯔꯨꯝ, ꯐ꯭ꯂꯦꯠ ꯇꯤꯚꯤ, ꯁꯣꯐꯥ, ꯃꯤꯅꯤ ꯕ꯭ꯔꯤꯖ ꯌꯥꯎꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯗꯔꯨꯝ ꯑꯃꯃꯝ ꯄꯤ꯫ 75 ꯑꯦꯀꯔꯁ ꯄꯥꯛ ꯆꯥꯎꯔꯕ ꯄ꯭ꯔꯤꯖꯟꯁꯤꯗ ꯁꯨꯞꯅꯒꯤ ꯄ꯭ꯔꯤꯖꯅꯔ 250 ꯈꯛꯇꯃꯛ ꯊꯝꯃꯤ꯫ ꯃꯦꯛꯁꯤꯃꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩ꯫ ꯚꯤꯗꯤꯑꯣ ꯒꯦꯝ, ꯖꯤꯝ, ꯐꯨꯠꯕꯣꯜ ꯁꯥꯟꯅꯐꯝ ꯑꯃꯗꯤ ꯀꯃꯟ ꯑꯦꯔꯤꯌꯥꯁ ꯂꯩ꯫ ꯃꯁꯤꯇ ꯅꯠꯇꯅ ꯒ꯭ꯔꯣꯁꯔꯤ ꯁꯣꯞꯁꯨ ꯂꯩ꯫ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯍꯦꯟꯖꯥꯡ ꯂꯩꯔꯒ ꯆꯥꯕ ꯊꯣꯡꯕ ꯌꯥꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯕ ꯖꯣꯒꯤꯡ ꯇꯧꯕ, ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯅꯥꯏꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯏ꯫ ꯍꯞꯇꯥ ꯑꯃꯗ 2ꯔꯛ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯎꯅꯕ ꯌꯥꯏ꯫ ꯃꯁꯤꯇ ꯅꯠꯇꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯄꯥꯔꯠꯅꯔꯁꯤꯡꯒ 24 ꯑꯋꯥꯔꯁ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤ꯫ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯆꯥꯎꯔꯥꯛꯅ 10,000 ꯃꯨꯛ ꯄ꯭ꯔꯤꯖꯅꯔ ꯑꯣꯏꯅ ꯂꯩ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯖꯦꯜ ꯈꯛꯇꯗ ꯏꯟꯗꯤꯌꯥ ꯃꯆꯥ 2,633 ꯂꯩꯕꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯖꯦꯜꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯉꯥꯏ ꯍꯦꯂꯤꯀꯣꯞꯇꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯟ ꯃꯇꯦꯛ ꯑꯃ ꯇꯣꯡꯕꯗ 3,000-4,000ꯗꯒꯤ ꯇꯥꯗꯦ꯫ ꯚꯔꯥ ꯇꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯅꯤꯡꯕ ꯃꯐꯝꯁꯤꯡ ꯍꯦꯛꯇ ꯆꯠꯄ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯅꯕ ꯕꯦꯇꯥ ꯇꯦꯛꯅꯣꯂꯣꯖꯤꯁꯅ ꯄꯨꯊꯣꯔꯛꯄ 2017ꯗꯒꯤ ꯗꯤꯕꯦꯂꯞ ꯇꯧꯔꯛꯈꯤꯕ ꯕꯦꯇꯥ CX-300 ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯗꯦꯠ 22ꯗ ꯑꯍꯥꯟꯕ ꯑꯣꯏꯅ 30 ꯃꯤꯅꯠ ꯆꯪꯅ ꯍꯦꯝꯇꯣꯟꯗꯒꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯖꯣꯟ ꯑꯦꯐ ꯀꯦꯅꯦꯗꯤ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯄꯦꯁꯦꯟꯖꯔ 9 ꯍꯥꯞꯂꯒ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 700ꯇ 130 ꯀꯤꯂꯣꯃꯤꯇꯔ ꯄꯥꯏꯕ ꯉꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔꯅ ꯆꯠꯄ ꯇꯥꯔꯒꯗꯤ 13,000, ꯚꯔꯥ ꯑꯣꯏꯅ 13,000 ꯂꯧꯏ ꯍꯥꯏ꯫ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯃꯥꯂꯦꯝꯒꯤ ꯔꯤꯁꯔꯆꯃꯦꯟꯁꯤꯡ ꯅꯝꯊꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ 2025ꯀꯤ ꯏꯁꯇꯤꯃꯦꯠ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯗ ꯕꯤꯂꯤꯌꯅꯔꯁ 284 ꯑꯃꯗꯤ 3,78,810 ꯃꯤꯂꯤꯌꯅꯔꯁ ꯂꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯩꯕ US ꯑꯃꯗꯤ ꯆꯩꯅꯥꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯂꯛꯖꯔꯤꯌꯁ ꯀꯥꯔ ꯑꯃꯒ ꯊꯧꯕ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯗ꯭ꯔꯤꯝꯅꯤ꯫ ꯇꯣꯡꯕꯇ ꯑꯣꯏꯁꯨ ꯇꯣꯡꯒꯦ ꯈꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯐꯨꯜꯐꯤꯜ ꯇꯧꯍꯟꯕꯒꯨꯝ UAE ꯑꯃꯗꯤ US ꯂꯩꯕꯥꯛꯀꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯑꯇꯩ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯔꯣꯜꯁ ꯔꯣꯏꯁ ꯀꯥꯔ ꯄꯨꯂꯤꯁꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯀꯥꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯤ꯫ 2024ꯗ USꯀꯤ ꯑꯣꯏꯅ ꯃꯤꯌꯥꯃꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯔꯥꯃꯟ ꯃꯣꯇꯣꯔꯁꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯔꯣꯜꯁ ꯔꯣꯏꯁ ꯀꯥꯔ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯀꯥꯔ ꯑꯣꯏꯅ ꯊꯧꯍꯜꯂꯤ꯫ ꯑꯗꯨꯒ UAEꯒꯤ ꯗꯨꯕꯥꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯁꯤꯔꯤꯖ ꯀꯂꯦꯅꯤꯌꯟ ꯔꯣꯜꯁ ꯔꯣꯏꯁ ꯀꯥꯔ ꯑꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯀꯥꯔ ꯑꯣꯏꯅ 2025ꯀꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯁꯤꯖꯤꯟꯅꯍꯜꯂꯛꯂꯤ꯫ Don't forget to like and subscribe.